Manipurda NRC Manipurda NRC Narendra Modi who's a Hokari to Minaledi, Kari Wangang there. Kari Sunataba Kuki and Nikak Mapimaron to Hong the Badi, Moina Lebak, Chaiba, Patanawa, Hagibanatra, Saliba, Sigi, Sang Tarukama Tareki, Navagi, Hinda, Rong Laufida, Yam the Ningam Daba, Apogi, Sa Hagadra, Isu Hagadra, Mamagi, Matada, Wondana, Nautis Haraga, Ha Mangada Ngariba Ngang. Nung bagi tang tadi tadi seumurnya langja dana laiba. Amadi angang nupi masa tu gin mabung sa cahi manga surah aba. Ani itu apa na masak hangga ba. Kukini hai dana lauba. Anggu tu na etek tu bodegi lagi derba angang ani gi ningam daba tu gi hongdok pagi. Iroi nana maduda lagi ba security sing ID CRPF battalion da inai ben Lamdam sigi sinaw mayamna noy lay nga akoy isa isuse kadi kita makta noy nang atri bano habagi penda bagi wakat kimat sanghan ba matamda madudasu akoy isa sing inaw sing thawai ahum pikhamna ba madugi nuai ta ba penda ba khoi saungnar ba Manipur miyamna no magi leptana sangjalap pa khongjangda akoy Sekmaijing apunba Imphal West amasung Kasing district ani gi lona ba kaguptagi akhoi tholakpa Meira Paibis apunba singsina madugi ningam dabado amasung angang ani loinana thogok tugi ningam dabagi tholakpada laigidraba isa ahumdo aduga mokhoi mangagi mafamda apunba akhoi Sekmaijing Meira Paibis na nungaitaba phongdoksari aduga ingna chikna Lairam lenda mapugi laikonda lairu sanu na thawai manga du itamakta akoina su thongni jari loina na akogi iramdam sida lairiba government akoina yamna penjade saukhibada pende haina lakpa ningam taba mayam du gi mathakta handak akogi honorable ningoina panjarabada wai khemchan mana palaga khara phagadra ina khallaga mana palaga na amu hena khoirang khoisauna ba akhoi da penda ba maisa sonda turong lawigi pong chana isa sing thawai lalingai da mana asonda salaga adu sapangam me na kampok pisali adu sali na tawba ngasi magda thuru ngasi gi date da su okul sali ne na songi sigi maram sidi wa se su kang thok ta ba magi machinna madudi nungai gidre isa ni isuni kumai tau sige Mase pharasu phatrasu akhoi mapi mapane na leli banina mana chendana adung mai wahai di su kang da bida tawwa tori bani akhoi di chief minister ne na thoi ta bagi mawong ma akhoi da ging jaba pinja daba nungai taba Manipur sarkar gi haina bi amal chu lai akhoi na yam na pam da ba kari guma thodu am thae internet thingye internet chu mo gi khulai ra ba aduna akhoi gi iram dam chu chadi pura pangam gadra ba internet thingba nami ni internet thingba nami ni thama thingge thingro chahi manga haige su lau thokro kai su darkar laite nami ni na khoi bo angang macha chana ba dongna tingi lamda thingbra akhoi gi tangpa ki kanu manga khatani thingi ba che asupumba sarkar gi thong ngai ta ba pen da ba adumakta da handak ngarang da ULF ki kanu gi nungchum da leibat ke amasung amaduna phayengda ani dubu ngarang tang tra manga hogi bachida moi headquarter da lakadabani lathokani ne ta haiba CRP na army na matam du da leiriba praja singdu da kaya wana khangiba aduda moi leibadagi adugi battalion do hangduna leibadagi adom da leiba ima aiben isi naw singo tangduk leitana hitang praja singo tangduk leitana leibadu bo moina ko khali dum kari maram no kari kok no ba chanari do haiba budi budi khemchana yare public na haiba do khoi thamani thamaroi lakho aroi na haiba budi tare adu wara su moina seliba plan do akhoi su chak chapom ma cha banina akhoi su khangi aduna jamna haining ba yamna laigre pien da ba ngata Manipur NRC Kuki militancy Angang hatta Manipur NRC